warahmatullahi wabarakatuh. Ikai khumnabada matik charaba aibu takpi tambiriba ustad amadi ustadi sing ngasigi matik magulayaba farista singna kuduna layraga rahmat ki dua toriba matik magulayaba jalsa asida tolabina naina wahai khara haizabagi tanja phangjaba asi yamna layba phabane ngasigi inchiklaba yengbagi pemba najaba jalsa asiga mari leina yengjarakpa mawjudi namaz ki matik magunni Allah Ta'ala na mahaki umasing amadi mahaki athoiba Rasul sallallahu alaihi wasallam da hainingay laitana thingamdraba niyamat amadi tofa kaya pibiri ba tofa sang adudagi khwadagi matik magulay ba tofa di namaz ni Allah na hek mahaki hukum amapige khanbaga Allah na Hazrat Jibril alaihi salam bu zamin da tharaga sinake khudam de has bu zamin da sinake zakat bu zamin da sinake roza bu zamin da sinake jihad bu zamin da sinake Sadaqah bu zamin da sinake adobo namaz ni matang lapada Muhammad sallallahu alaihi wasallam bo arasta ka phalaga Muhammad sada sinake sidagi hena phaba sidagi hena matik magulai ba atai kari bulai gane Quran da Allah nasam na haibiri e nabi sallallahu alaihi wasallam hayo nahagna nahaki umasinda thangai maksengna namaz na fataba wa hai fataba thabuk singdagi ngana thamme adobo ngasi ai khoi namaz di sole Cinti badi lepte, wacoy ngang badi lepte, ciro sat badi lepte, wachi tau badi lepte, namaz di soli adu bo hanagi fata bathabuk di lepte, maram karigi, ay khoi gi namaz, Rasul sallallahu alaihi wasallam gi namaz gumoy daba, ay khoi gi namaz, sahaba radhiyallahu anhum singi namaz gumoy daba, ay khoi gi namaz, Hajra Aisha radhiyallahu anha gi namaz gumoy daba, maram asina mingkha ki namaz oy resti. Mingkha ki namaz samana kari suka naba phangloi Islam da iman amasang tauhid ke manung da khwaidagi hena amal da kan hukum din namaz ni namaz samdana jannat ta sang bayaroi doktor tamdana doktor ni hai bayaroi engineer tamdana engineer oi bayaroi itam di tamdana alim qari hafiz oi bayade mawung asumna namaz samdana jannat ta sang bayaroi Namaz maram sunna sonse namaz somena hakchang sengali namaz somena wakal shanti oi halle namaz somena jiro daginga nga thame namaz somena Allah ngana sinai namaz somena rasul ki swapa mane nisi jaraba ichili naw sing aikhoi ngasi dagi asigum labai Allah amadi rasulna yadaba pandaba thabak punna ma thadok se thadok laga rasul ki niti niyam da pasile naba hona se matam chana namaz sonse Matam maju data aikhoi ge punsida awan balakani nungai phaba haiba do oigani aroi bada hadis madang haire gai gi mazur oi jarege Allah ge rasul sallallahu alaihi wasallam na haidok piramme maju de kiamat ki nimita laibat kiamat ki nimita insan yoi bada fares to hankiba singadu ge manung dage namaz ki hisab ne ihan hana logane kana gumba ge namaz lam labade maha ki ate amal sinsu tumlagane Kari gumba namaz tumlam labade maha ki ato pamal sinsu tumlaroi masjidagi ai khone khangle thabuk khuding ma kya chamaral namaz nata e namaz matam chana sonse namaz matam chana sambagi pangalpi na biba waisano Allah nata riba na koi basu hai riba ai busu matam chana namaz sambang bagi pangalpi na bisano tolabi nanai gunah gari ai hak ke mola bachin ba dage thok khiba wahai singaduta soi khilan khiba ya roba sumat pi gane amin wa khairu da'wana alhamdulillahi rabbil alamin Masya Allah Mathang ki asidi Miss Sophia